ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯔꯛ ꯁꯣꯔꯣꯛ ꯃꯆꯤꯜ ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯁꯣꯔꯣꯛ ꯂꯝꯕꯦꯟꯁꯤ ꯒꯥꯔꯤ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯒꯥꯔꯤ ꯇꯥꯇꯥ ꯑꯆꯧ ꯑꯆꯧꯕꯁꯤ ꯌꯥꯝꯅ ꯆꯠꯂꯤ꯫ ꯂꯝꯕꯦꯟꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯅ ꯒꯥꯔꯤꯁꯤ ꯄꯥꯏꯈꯩ ꯊꯧꯅꯔꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯈꯣꯡꯅꯥꯡꯈꯣꯡ ꯃꯄꯥ ꯑꯃꯁꯨ ꯁꯣꯔꯣꯛ ꯂꯝꯕꯦꯟ ꯃꯇꯥꯏ ꯑꯗꯥꯏꯗ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯒꯥꯔꯤꯁꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕꯅꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯕꯁꯤ꯫ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯂꯩꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯒ ꯖꯒꯥ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯁꯨ ꯁꯣꯛꯄ ꯄꯟꯕ ꯃꯤ ꯂꯩꯇꯕ ꯐꯥꯎ ꯑꯗꯨꯝ ꯃꯁꯤꯡ ꯌꯥꯝꯁꯜꯂꯛꯑꯦ ꯍꯥꯏꯕ ꯇꯥꯏ꯫ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯆꯜꯂꯛꯑꯒ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯛꯄꯗꯨꯗ ꯑꯀꯤꯕ ꯑꯃꯁꯨ ꯁꯨꯝ ꯄꯣꯛꯁꯜꯂꯛꯈꯤ꯫ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗꯕ ꯌꯥꯎꯕ ꯅꯨꯃꯤꯠꯀꯗꯤ ꯃꯤꯒꯤ ꯏꯃꯨꯡꯗꯤ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯆꯥꯛ ꯊꯣꯡꯉꯝꯗꯦ, ꯆꯔꯥ ꯑꯗꯨꯝ ꯍꯦꯜꯂꯝꯃꯤ꯫ ꯀꯩꯅꯣ ꯑꯆꯥꯄꯣꯠ ꯆꯥ ꯊꯛꯑꯒ ꯆꯥꯛ ꯑꯗꯨꯝ ꯆꯥꯗ꯭ꯔꯦ꯫ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯕ ꯖꯒꯥꯗꯨꯒ ꯅꯛꯅꯔꯕꯅꯤꯅ ꯃꯤ ꯑꯃ ꯍꯦꯛ ꯂꯩꯇ꯭ꯔꯦ ꯑꯦꯛꯁꯤꯗꯦꯟꯗ ꯄꯥꯎ ꯇꯥꯕꯗ ꯆꯦꯟꯊꯣꯛꯑꯒ ꯍꯦꯛꯇ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯣꯏꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯗꯨ ꯎꯕꯗ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨꯃ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯆꯔꯥ ꯍꯦꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯑꯗꯥꯏꯗ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯉꯩ ꯒꯥꯔꯤ ꯑꯃꯈꯛ ꯌꯨ ꯇꯞꯇꯥꯅ ꯊꯛꯆꯜꯂꯒ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯑꯍꯟꯁꯤꯡ ꯑꯗꯨꯗ ꯒꯥꯔꯤꯗꯨꯅ ꯂꯣꯏꯅ ꯋꯥꯏꯁꯜꯂꯝꯗꯅ ꯑꯍꯟꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯈꯔꯒ ꯒꯥꯔꯤ ꯑꯃ ꯀꯟꯅ ꯆꯥꯝꯂꯤ꯫ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯒꯥꯔꯤ ꯆꯥꯝꯕꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯗꯥꯏꯗ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯒꯥꯔꯤꯗꯨꯁꯨ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯄꯥꯏꯁꯜꯂꯒ ꯌꯨꯡꯁꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯎꯕꯗ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯕꯤꯛꯈꯤ꯫ ꯑꯁꯤꯗ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯒꯥꯔꯤ ꯑꯁꯤꯅ ꯃꯤ ꯂꯣꯏꯅ ꯇꯛꯈꯥꯏꯔꯦ꯫ ꯅꯠꯇꯦ, ꯅꯣꯏ ꯕꯕꯥ ꯌꯥꯎꯕꯖꯥꯔꯣ ꯑꯁꯤꯗ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯕ ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯦ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯐꯝ ꯑꯗꯣꯝꯗ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯕꯕꯥꯗꯤ ꯌꯥꯍꯧꯔꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯝꯕꯦꯟ ꯃꯇꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯍꯟꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯒꯥꯔꯤ ꯑꯃꯃꯝ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯅ ꯄꯨꯈꯠꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗꯨꯗ ꯑꯩꯁꯨ ꯌꯥꯎꯁꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯒꯥꯔꯤ ꯑꯃ ꯆꯥꯝꯕꯁꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯅꯤꯅ ꯍꯣꯔꯦꯟ ꯒꯥꯔꯤ ꯃꯄꯨ ꯑꯗꯨꯅ ꯂꯧꯕ ꯂꯥꯛꯑꯒꯗꯤ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯔꯅꯤ ꯍꯥꯏꯗꯅ ꯑꯩꯗꯤ ꯆꯠꯄꯗꯨ ꯌꯥꯍꯧꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯅꯍꯥ ꯈꯔ ꯇꯧꯔꯒ ꯒꯥꯔꯤ ꯊꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯇꯞꯅ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯒꯥꯔꯤ ꯊꯧꯔꯛꯄ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯀꯌꯥ ꯀꯟꯅ ꯁꯣꯛꯄ ꯑꯣꯏꯔꯝꯗꯦ꯫ ꯌꯨꯅꯝꯁꯨ ꯋꯪ ꯂꯥꯛꯄꯗꯒꯤ ꯃꯌꯥꯝꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯏꯁꯤꯡ ꯊꯥꯕꯤꯔꯒ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯐꯝꯗꯨ ꯇꯞꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯐꯝ ꯃꯃꯤꯡ ꯃꯊꯥ ꯂꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯄꯨꯡ ꯐꯥꯅ ꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯕ ꯃꯇꯨꯡ ꯃꯌꯥꯝꯅ ꯁꯨꯝ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯛꯄꯗ ꯅꯨꯄꯥꯗꯣ ꯁꯛꯁꯦ ꯁꯨꯝ ꯇꯞꯅ ꯀꯥꯈꯠꯂꯛꯈꯤ꯫ ꯄꯩꯁꯥꯁꯨ ꯈꯔ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯁꯨ ꯃꯥꯜꯂꯤ꯫ ꯃꯌꯥꯝꯅ ꯁꯨꯝ ꯍꯪꯕꯗꯨꯗ ꯃꯥꯅ ꯁꯨꯝ ꯆꯕꯦꯡ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯈꯨꯝꯃꯛꯄꯗꯨꯗ ꯑꯩꯁꯨ ꯑꯩꯒꯤ ꯍꯪꯅꯕꯤꯗꯨ ꯍꯦꯛ ꯇꯧꯁꯜꯂꯨꯏ꯫ ꯃꯃꯥꯏ ꯑꯗꯨꯗ ꯑꯩꯅ ꯈꯨꯄꯥꯛꯅ ꯐꯥꯛ ꯂꯥꯎꯅ ꯊꯥꯖꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅ ꯑꯩꯁꯦ ꯈꯥꯝꯇꯣꯔꯛꯏ꯫ "ꯕꯤꯛꯀꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯈꯨꯠ ꯌꯥꯎꯒꯅꯨ, ꯆꯨꯝꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯌꯥꯗ꯭ꯔꯣ?" ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯃꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯅꯤ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯛꯇꯕꯒꯤꯅꯤ꯫ ꯃꯁꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯗꯅ ꯑꯩꯅ ꯊꯥꯒꯦ ꯇꯧꯕꯗ ꯃꯌꯥꯝꯅ ꯈꯥꯝꯇꯣꯔꯛꯇꯅ ꯑꯩꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯉꯛꯈꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯄꯨꯂꯤꯁ ꯂꯥꯛꯑꯒ ꯃꯥꯒꯤ ꯒꯥꯔꯤꯒ ꯀꯩꯒ ꯄꯨꯂꯞ ꯄꯨꯈꯠꯈꯤ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯕꯕꯥ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯛꯏ꯫ "ꯀꯩꯅꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯉꯁꯥꯏ ꯇꯧꯔꯤꯗꯣ ꯃꯌꯥꯝꯅ ꯇꯧꯕꯅ ꯇꯧꯕꯅꯤ꯫ ꯅꯪꯅ ꯍꯥꯟꯅ ꯁꯤꯒꯨꯝꯕꯗ ꯍꯦꯛꯇ ꯃꯥꯡ ꯊꯥꯏ꯫ ꯇꯧꯅꯨ ꯑꯗꯨꯃꯥꯏꯅ, ꯀꯣꯟꯅ ꯃꯤꯗꯨꯅ ꯅꯪ ꯃꯁꯛ ꯈꯪꯍꯧꯔꯒ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄꯗ ꯑꯃꯨꯛ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯟꯅꯔꯣꯏ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯃꯑꯣꯡ ꯃꯔꯤꯟꯅꯣ? ꯃꯥꯒꯤ ꯃꯑꯣꯡꯗꯨꯅꯅꯦ ꯑꯩꯅ ꯇꯧꯔꯤꯗꯣ ꯃꯌꯥꯝꯁꯨ ꯐꯨꯅꯤꯡꯕꯗ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯅꯔꯕꯅꯤ꯫ ꯉꯝꯗꯕꯒꯤ ꯂꯩꯅꯔꯝꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯗ ꯑꯩꯅ ꯐꯨꯕꯅꯤ, ꯌꯥꯔꯦ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯅꯁꯨ ꯑꯩꯉꯣꯟꯗ "ꯏꯕꯨꯡꯉꯣ, ꯅꯪ ꯌꯥꯝꯅ ꯐꯤꯡꯃꯜꯂꯤ. ꯅꯁꯥ ꯅꯎꯗꯨꯅ ꯃꯔꯣꯜ ꯑꯃ ꯈꯔ ꯆꯥꯎꯔꯒꯗꯤ ꯐꯩ. ꯅꯌꯥꯡ ꯏꯀꯪ ꯍꯦꯛ ꯀꯪꯉꯒ ꯋꯥꯡꯗꯪ ꯍꯦꯛ ꯋꯥꯡꯉꯒ ꯆꯩꯇꯦꯛ ꯆꯩ ꯍꯦꯛ ꯃꯥꯜꯂꯗꯅ ꯇꯧꯅꯨ, ꯃꯤ ꯈꯟꯅꯕ ꯌꯥꯝꯅ ꯄꯥꯝꯒꯅꯨ. ꯍꯌꯦꯡꯒꯩꯗꯤ ꯇꯧꯒꯅꯨ" ꯍꯥꯏꯗꯅ ꯏꯆꯦꯅ ꯑꯃꯨꯛ ꯆꯩꯔꯛꯈꯤ꯫ ꯑꯩꯁꯨ ꯀꯔꯤꯅꯣ ꯆꯕꯦꯡ ꯈꯔ ꯈꯨꯝꯃꯝꯃꯒ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯕꯕꯥ ꯏꯃꯥꯁꯨ ꯃꯄꯥꯟꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯄꯥ ꯖꯒꯥ ꯑꯗꯥꯏꯒꯤ ꯀꯔꯤꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯂꯩꯍꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯅ ꯒꯥꯔꯤ ꯑꯃ ꯀꯟꯅ ꯆꯥꯝꯂꯤꯉꯩ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯊꯧꯖꯤꯜꯂꯛꯇꯨꯅ
Makhoi mi khara kumtharaktuna aingondda popo phuba haurakhi. Aisu itomda ko ere khut hanbaga ngamamde. Makhoi myam changdena koisalakpaga thinjalakpaga taurei. Adaida leiba mina soise mina phure urakpadagi. Aigi nakta senchanarakhi. Mi khara senchanarakpaduda aingondda phuramiba kangusing adusu. Makhusu loina senarami. Aiga heke gari samba yauminaba imanaba adusu. Masu saktoga thorakpada ngairi. Aisu makhoina adumna tauramabανina kharadi adum thina soami. Miko baduda isu adum khangami. Nahan ge extend thokpam daina kupang napkhiba nupa aduna. Mana khunek tawduna ibu phone bani haibasi. Hospital de ise mayam changdana pukhalami. Aduga ise numittuda khudakta adum yumda putharai. Aina su imungi miyoi singda sumna hairami. Ngasi aingonda tawramido kanano haibasi ai masak muna khangi. Nupado magi lamsu ai khangi. Aina maamuk laman soidana kongkini hairami. Babai mai ise so ai saurakpaduda aina ngangiba waduda. Makhuisu karimata khumakti. Imanaba amani su anaba hangba lai. Aduga aiga gari saminaba imanaba adusu anaba hangba laami. Ma ubaduda ise khwidawse saugatlami. Aduga mangonda sumna hai. Thibong long nang nasaka na namingai mina I phukre. Nangdaga leijaramagade mayamdo ibani sangdana. Amamam tang loina phudaba yabane. Itomda oibaduda ise kuthanba ngamdre hairami. Imanaba adusu tumina lei. Ise thoroktuna amo sumna hairei. Ngamani soidre phibam mataduga. Ibungo nangi nakokse saaba karinoma taure. Filamgi style mise pungphuda phurga nangnada ngamnida khanbagi wakanda leire. Taningde narade tumina leiyo hairei. Ise na dumna hairambadudha imanaba singdusu nopi tauraga leirammi. Aina mo sumna khommi. Ise Dombosko satrani. Punaw sainaba haibase thaina akhoina lairik tamai ingaida. Akhoigi aruba subject ni. Akhoina thaina skunda mi phunari ibase. Masamawu phaba mi ka ngaktani. Khoigumba wangaga paba mi sini. Kali yo tai hainari se hairammi. Ngaiga dumna khoisi wathi warem khara ngamnarami numituma. Aisu matam khara gari chamba thomde. Hojki lamen sorok mayagi khongnang makhong adusu. Mi lawramdagi mathi phongba hawraklabani. Mafam adaida numidang pung thinbagi mongda tungtung makholama tarabadi. Soidrabani mi amadi lawba. Aisu numit tareni mukyumda potharaga leiningai chairaga duda. Amukasu gari asawba amada gari masa ama thawjaduna lakbi. Nupi masa ama muk thombirami. Adubu handakte Leisabi nupi masa adu. Khudakta mafam adaida thawai mangki. Khongnang makhong aduda haksang machet kapagtuna lei. Mayamsu accident thoe haidana yengba loina senthoknakhi. Tawdubo khoigi imungde handakte yengba thomdre. Baba imana di yumthangnabagi yengba thoba miyoising aduda. Kamai tahuragi hangobada. Yengai putreda machet tahore. Iseno yengaudaba paya khodi saka saba yagadaba mandre hairei. Maduda imana mukhoine madu khangbagine khoina thoktrisi. Nungaiteda adum khudakta laikhidrabo hangami. Yumthangnabagi nupiduna amo. Ise uheuriba phiba maduda khudakta adum siramane khumai. Babana muk nupi masa adudi kailamdagine haige hangami. Nene aduna muk khangge hujja phawgidi. Horen kona ngahak leiragadi khangnarani. Phare chu changaga yamna nungaiteda tawrisi hairaga sangki. Aisu makhoina sanariba warido phamongda tumaga dum tarami. Ngayaki matung aigi phone ge WhatsApp ta photo ama lakhi. Madudaina kari oibachano haidana hangtoga yengubada. Imanaba amana accident thopagi photo do tharakpa oirammi. Madudaisu photo do yengaga phajadre he sidi khalammi. Aduga imanaba adudasu aina ngangammi. Kaidobagi thari no sibu horen tumba yararoi hairammi. Aduga accident thoiba nupiduna kari lamdagino so hangammi. Maduda imanaba aduna akhoigi lamsiga naknana leiba. Lam amadagine khumai. Aisu photo do urubadagi sada thuk lauraga. Numidang chisaka saba mata yaramde. Masigi matung matam khara leiragadi. Aisu gari samba muk thokpa haurammi. Andakte ege gari sampam maduda yosai asawba ma khillaga thamammi. Matung manaw amuka lagadi kanthalagi haibagi mawngni aina tawrisi. Hojiki khongnang khong aduda mamangda accident thoga sikhibada. Ngasi po amuk phok tamnaba kaidudi kaya tawragdri. Adubu handaki nupi Leisabi masa ama laikhidabadudi. Mayamna sum hainabada khongnang khong aduda. Numidang waram kitang yakpam salakpaga mami sami. Laikhidaba nupi masa adugi thawaidu. Lepaga leiba phamaga leiba masigumba mong matau khara. Hengnare haidana sum sibon. Ngangnaba maigi gari sampam aduda tarammi. Punamak sidaidi kaya thajagande.
Masiguma sikhraga tamnabagi wafamsi aduna idi isada karisu khanbiramde lamdaw sorok adaida dukan phamba midi hitanga thengjalabadi pung 8 ka tarabadi dukan thonga hekta lon salami madudaina aigi gari sama yawminaba imanaba aduda sumna hairami bochaw handak marak dukan kaise thonga tangna ta lon senari se karigino moise khonang khong asta puthoi haibado madugiro hangami imanaba aduna muk khangde madugi werambasu yai adu biki handak kisidi asengbadi mali he nahana pagi mangkwa sajan ningbado mana numidang yumna second thawrga halakpada mayekti kya sengna ude hai khonang khong maya saida mami sami nupi ama hamaga leirami hai ado khoi mangkwa su masada sajan ningbagi masada khara miki laiki dabaga masu kesu khandana kanagi angang nuni khongnang khong lai phama sidabo matomda phamaga leirisibu haidana cycle adu thawjalubada tum mami sami magi mamangda dum mangki hai maduda mangkwasu masidi moong amani nangi lekhida bangang dugi thawai do saida thokpa hauramani haidana cycle adu kanna thawraki hai ado khoi mangkwana hairabadina singba mali luriba mana ibani gi dukan sigi hek mamangda su leisalle khongnang khong asi mit ka su hek misana salle ibu kisale ti hairami aisumagi wari du munna taraba matung aina muksumna hairami e thibong jong nang nangbo wa sima du gumba ngakta manda malin wagi mangkwan nongbata iru lujani khangdabaduna maduna hairaga nang thajarini yare taning de du gumwa du sarakanu kidaga swai ki ge tawri aidi baisana hek thengadri poksukta thajate mina ngangbo wa se hairami aina dumna hairubadagi imanaba du su phingnawna saugalaki aduga sumna khome bikinang seina sumi manabani haidana sumta ge yawna tabane nang engonda mi yamna usite sum henjale wari do kanana hugdoroke nang na hana hugdorokpa natro hariba nangbu hapta amagi manungda kayarakte irujage yare siguma wari si nang na mohana engonda hugdoro aba ai sukta taro yengu haidana masi sauraga sanki ai sungai khone thonga matalon sanmina kisi hagi tawbuni sawnu bosaw ngasigi nangi pesa ina pigidaba kharasu leiri haidana kaurami masu khangbani pesa piningai leitre haibasi aduna nawa lawde he nang hairamaga masu sawnga sanki aisu magi mong mataw adu de higatuna lehauki pungsini pan tasalakpadagi aisu thenge thongno salamage nahankai dongna mi yamna thungnarakpasu oidre haidana aisu churuk win masay masum singaga posay loichan tasalami adum naina posay loichan tasalingai nupi amagi khonjenda khongnang khong make adomdagi ima haidana kappa makhola maina sum taraki madudai su tungsalang no onthoktuna yengami nungsi chuna wana sing aduga kaiga aigi maike romda pinjalaki khongnang khong make adomda ina yengupa matamda su khonjen tamak tai mi de kanamata leiba uramde amomo kapakpa khonjela du su pat talli yamna mayak sengna tabati oide aisu kigera kiroigera dumaina mafam aduda karino mathue hairabanina aisu isade yai hainadaba mapuami loisanpam thokpa aisu prap loisalaga thongso lon salamaga khongnang khong make adomda haibetang olaga surup masai amaga soise samkhalami yumda sangage haidana surup samkhalingai khonjela do amukka soina tarakhi madudai su surup samna misina make adomda sarlang yengami tawadabu mafam adudadi kanasu hekta leiramde aisu aige beg masadu yalaga surup masai duma singaga khoige lerak matondu madu tamna lakpa haurami akoige yumsu lerak machinadai waidene pulap laptre khongnang khong aduga akoige yumdugi mamangda yumani khaknadi thalami aduga sorok namen khongnang khong adu dum ta duribani khongnang khong mapadu hek yoksalakpaga koilas mathakta unawana tariba marak aduda sot chum sanga na chatkibagi mawongda aingonda sum tawraki aisu wakhanungda kibadi sum haurabani aduba nawa lobide haidena isu leiraktu tamna sangakhi aduga akoi thongan mapada churukto thakpa loisange haidena sum lepaga khongnang khong adomda sum yengamme matam aduda ina munna sum yengsalubda khongnang khong makhong aduda mi ma sum pairaga leibagi mawongda makhongdagina makhwang phok lebak makha taade koktagina khwang phok tang tawraga nupi sumali nupa sumali mami sami mi wayama lepaga airomda sum yengaga leiba mawong matawama aina sum urakhi aiso haksang asi masi lengde munna dumak yengsalami kona thangda degi sa sin thamsanbagi mawongda duga se sap yungkhalakpadagi ais masidi mawong amani kanararoi yumda changage haidena ise yumda changakhi
ꯑꯩꯅ ꯌꯨꯝꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯏꯃꯥ ꯕꯕꯥꯁꯨ ꯁꯨꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯄꯒ ꯕꯕꯥ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯕꯥ ꯏꯃꯥ ꯊꯣꯡꯒꯥꯟꯐꯥꯎꯗ ꯊꯣꯛꯃꯤꯟꯅꯔꯨꯁꯤ꯫ ꯈꯣꯡꯅꯥꯡꯈꯣꯡꯗ ꯀꯔꯤꯅꯣꯝ ꯑꯩꯅ ꯁꯨꯝ ꯎꯔꯛꯏ꯫ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯒꯤꯁꯨ ꯑꯗꯨꯝ ꯎꯕꯅꯤ, ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯪ ꯃꯐꯝꯗꯣ ꯐꯥꯒꯤ ꯇꯧꯒꯅꯨ, ꯑꯔꯨꯕ ꯃꯐꯝꯅꯤ ꯍꯧꯖꯤꯛ ꯅꯪ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯅꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯤꯅ? ꯑꯩꯅ ꯉꯥꯡꯕꯅ ꯋꯥ ꯑꯃ ꯈꯨꯝꯕꯗ ꯃꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯨꯝꯃꯤꯁꯤꯕꯣ? ꯑꯣ ꯕꯨꯠꯇꯨꯅꯤ ꯑꯩꯅ ꯉꯁꯤ ꯊꯦꯡꯅꯔꯛꯏꯁꯤ, ꯃꯌꯥꯝꯅ ꯍꯥꯏꯅꯕꯗꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯊꯦꯡꯅꯔꯛꯏ, ꯊꯣꯡꯒꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯨ ꯅꯕꯥꯅꯤꯁꯨ꯫ ꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯒꯣꯡ ꯒꯣꯡ ꯆꯪꯉꯛꯈꯤ꯫ ꯕꯕꯥꯅꯁꯨ ꯏꯃꯥꯗ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛ ꯄꯣꯛꯄꯁꯤ ꯃꯁꯤ ꯉꯥꯎꯔꯤ ꯐꯔꯤ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏꯅꯦ, ꯑꯩꯈꯣꯏꯅ ꯐꯥꯎ ꯑꯁꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯁꯤꯗ ꯅꯨꯡꯁꯤꯗꯕꯁꯤꯗ ꯃꯤꯅꯗꯤ ꯀꯃꯥꯏꯅ ꯈꯜꯂꯝꯃꯅꯤ? ꯃꯁꯤ ꯅꯣꯡꯃꯩꯅ ꯏ ꯀꯥꯔꯛꯇꯅꯕ ꯍꯥꯏꯗꯅ ꯕꯕꯥꯅ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯉꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ, ꯁꯨꯃꯥꯏꯅꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯁꯤꯗꯤ, ꯇꯣꯛꯑꯣ ꯇꯣꯛꯑꯣ ꯈꯥꯝꯖꯤꯜꯂꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯕꯣꯆꯥꯎꯗꯁꯨ ꯑꯩꯅ ꯐꯃꯨꯡꯗ ꯇꯨꯝꯅ ꯇꯨꯝꯅ ꯐꯣꯟ ꯇꯧꯔꯒ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯉꯥꯎꯕ ꯅꯪ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯩꯁꯨ ꯉꯁꯤ ꯊꯦꯡꯅꯔꯦ, ꯀꯩꯗꯧꯕꯒꯤꯅꯣ ꯅꯪꯅ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯄꯨꯡꯁꯥꯎꯗ ꯁꯥꯎꯔꯤꯗꯨꯕꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯦ ꯁꯥꯎꯔꯤꯕ ꯃꯥꯜꯂꯤ, ꯐꯣꯟ ꯑꯗꯨ ꯄꯠ ꯂꯥꯎꯅ ꯀꯛꯊꯠꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤꯁꯨ ꯃꯌꯥꯝꯅ ꯊꯣꯡ ꯂꯣꯟꯅꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯊꯣꯡ ꯑꯗꯨꯝ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯇꯥꯍꯩꯗꯕ ꯈꯣꯟꯖꯦꯜ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯍꯧꯅ ꯍꯧꯅ ꯁꯣꯔꯣꯛ ꯂꯣꯝꯗꯒꯤ ꯀꯞꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯏꯁꯥꯁꯦ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯌꯨꯝ ꯃꯅꯨꯡꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯇꯣꯛꯑꯒ ꯁꯨꯃꯥꯡꯗ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯞ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯊꯣꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯑꯩꯅꯁꯨ ꯀꯩꯗꯧꯅꯔꯤꯕ ꯅꯣꯏꯗꯤ ꯑꯍꯤꯡ ꯑꯁꯤꯗ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯅꯪꯁꯨ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯩ ꯅꯠꯇ꯭ꯔꯣ ꯍꯧꯒꯠꯂꯛꯏꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯁꯨ ꯈꯨꯝꯃꯛꯏ꯫ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯛꯅ ꯇꯥꯃꯤꯟꯅꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯀꯣꯟꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯨ ꯑꯁꯥꯏꯗ ꯃꯊ꯭ꯋꯥꯏ ꯃꯃꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯀꯧꯁꯟꯕꯤꯗ꯭ꯔꯕꯖꯥꯔꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ, ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯐꯒꯟꯗꯦ ꯍꯥꯏ꯫ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯈꯣꯏꯔꯝ ꯊꯣꯛꯀꯗꯕꯅꯤ, ꯅꯨꯄꯤ ꯃꯆꯥꯒ ꯑꯣꯏꯔꯦ ꯄꯦꯜꯂꯝꯃꯔꯣꯏꯅꯦ, ꯑꯗꯨꯅꯅꯦ ꯑꯍꯤꯡꯗ ꯍꯦꯛ ꯍꯦꯛ ꯃꯊ꯭ꯋꯥꯏ ꯃꯃꯤꯗꯨꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯏꯁꯦ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯗꯣ ꯑꯁꯤꯗ ꯀꯞꯄꯤꯁꯤꯕꯨ ꯑꯩꯈꯣꯏ ꯌꯨꯝ ꯑꯃ ꯑꯅꯤ ꯁꯤꯗꯔꯣ, ꯃꯤ ꯑꯇꯩꯗꯤ ꯇꯥꯗꯕꯖꯥꯔꯣ ꯍꯪꯉꯛꯏ꯫ ꯏꯆꯦꯅ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯑꯁꯤꯗ ꯃꯤ ꯀꯌꯥꯝꯕꯨ ꯇꯥꯔꯝꯗꯣꯔꯤꯒꯦ, ꯑꯩꯈꯣꯏꯗꯕꯨ ꯁꯨꯝ ꯅꯛꯄꯒꯤ ꯇꯥꯕꯒꯤ ꯋꯥꯅꯤ, ꯌꯥꯔꯦ ꯇꯨꯝꯃꯨꯔꯁꯤ, ꯀꯩꯗꯧꯗꯣꯏꯅꯣ ꯑꯁꯥꯏꯗ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯒ ꯃꯪꯗ ꯎꯅꯕꯅꯤ, ꯆꯪꯅꯔꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯆꯦꯡ ꯂꯩ ꯀꯠꯊꯣꯛꯑꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯞꯄꯛꯄꯗꯨꯗ ꯃꯗꯨꯁꯨ ꯀꯌꯥ ꯀꯥꯟꯅꯕ ꯑꯣꯏꯗꯦ, ꯑꯗꯨꯝ ꯅꯨꯃꯤꯗꯥꯡꯁꯤꯃ ꯊꯦꯡꯉꯀꯥꯟ ꯑꯗꯨꯝ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯞꯇꯣꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯑꯗꯥꯏꯗ ꯒꯥꯔꯤ ꯇꯥꯇꯥ ꯑꯃ ꯌꯥꯔꯛꯇꯕꯗꯒꯤ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯥꯏꯗ ꯃꯈꯣꯏ ꯃꯤ ꯑꯅꯤꯃꯨꯛ ꯒꯥꯔꯤꯗꯨ ꯁꯦꯝꯂꯕꯖꯥꯠꯅꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯌꯨ ꯈꯔ ꯉꯥꯎꯔꯝꯃꯤ꯫ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ ꯒꯥꯔꯤ ꯃꯈꯥꯗ ꯄꯥꯛꯊꯔꯒ ꯒꯥꯔꯤꯗꯨ ꯁꯨꯝ ꯁꯦꯝꯂꯤꯉꯩ ꯒꯥꯔꯤ ꯃꯈꯥ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯈꯣꯡ ꯑꯃ ꯁꯨꯝ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯉꯒ ꯆꯠꯈꯤ꯫ ꯃꯗꯨꯗ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯤ ꯆꯠꯂꯤꯁꯤꯕꯨ ꯍꯥꯏꯗꯅ ꯒꯥꯔꯤ ꯃꯈꯥ ꯑꯗꯨꯗꯒꯤ ꯃꯀꯣꯛꯇꯨꯅ ꯌꯦꯡꯈꯠꯂꯛꯄꯗ ꯍꯛꯆꯥꯡꯗꯤ ꯎꯗꯦ, ꯈꯣꯡ ꯑꯅꯤ ꯈꯛꯇ ꯑꯣꯏꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯂꯦꯛꯊꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯥꯁꯦ ꯀꯞꯇꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯄꯤꯗꯨꯕꯨ ꯍꯪꯉꯝꯃꯤ꯫ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯤꯗ ꯈꯣꯡꯁꯥ ꯈꯛ ꯂꯦꯞꯄꯒ ꯂꯩꯍꯧꯔꯦ, ꯃꯁꯥꯗꯤ ꯌꯥꯎꯗꯦ, ꯑꯩ ꯀꯤꯖꯕꯗ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯀꯞꯄꯝꯃꯤ꯫ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯌꯨꯒ ꯉꯥꯎꯕꯗꯨꯗ ꯀꯗꯥꯏ ꯋꯥꯏꯗꯅꯣ ꯍꯥꯏꯗꯅ ꯒꯥꯔꯤꯗꯒꯤ ꯐꯜ ꯂꯥꯎꯅ ꯀꯨꯝꯊꯔꯒ ꯃꯅꯥꯛ ꯑꯗꯥꯏꯗ ꯀꯨꯌꯦꯡ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯗꯤ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯎꯔꯝꯗꯦ꯫ ꯀꯣꯟꯅ ꯃꯥꯅ ꯀꯝꯇꯁꯨ ꯂꯩꯇꯕꯁꯤꯕꯨ ꯍꯥꯏꯗꯅ ꯃꯅꯤꯡ ꯍꯦꯛ ꯂꯩꯊꯣꯔꯛ ꯃꯃꯤꯠ ꯃꯃꯥꯏ ꯏꯍꯤꯡ ꯅꯥꯍꯤꯡ ꯄꯛꯑꯕ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯆꯞ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯃꯉꯣꯟꯗ ꯂꯣꯏꯅ ꯑꯣꯝꯁꯤꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯎꯔꯥꯎ ꯊꯔꯥꯎꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯁꯨ ꯀꯞꯇꯨꯅ ꯃꯥꯁꯨ ꯀꯤꯖꯕꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ꯫ ꯃꯁꯛꯇꯤ ꯎꯗꯕ ꯑꯃꯅ ꯃꯗꯨꯗꯒꯤ ꯃꯥꯁꯨ ꯀꯤꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯂꯥꯎꯗꯨꯅ ꯃꯕꯥꯅꯤꯁꯦ ꯂꯩꯔꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯗ꯭ꯔꯥꯏꯚꯔꯒ ꯍꯦꯟꯗꯜꯃꯦꯟ ꯑꯗꯨꯒꯁꯨ ꯌꯨꯝꯂꯛꯇ ꯐꯥꯎꯗꯅ ꯃꯕꯥꯅꯤꯁꯦ ꯂꯥꯎꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫
ꯀꯣꯟꯅꯗꯤ ꯃꯌꯥꯝꯅ ꯃꯈꯣꯏꯁꯦ ꯐꯖꯅ ꯊꯦꯝꯃꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯍꯜꯂꯒ ꯋꯥꯔꯤꯗꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯕꯥꯅꯤꯅ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯇꯝꯗꯨꯅ ꯃꯌꯥꯝꯗ ꯂꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯪꯉꯛꯏ, ꯍꯧꯖꯤꯛꯀꯤ ꯈꯣꯡꯅꯥꯡ ꯈꯣꯡ ꯑꯗꯨꯗ ꯀꯩ ꯊꯣꯛꯈꯤꯒꯦ, ꯀꯔꯤ ꯇꯧꯕ ꯌꯥꯎꯈꯤꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯄꯨꯝꯕ ꯁꯦꯡꯅ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯤꯗꯣ ꯅꯨꯃꯤꯠꯇꯨꯃꯗꯤ ꯌꯨꯝ ꯑꯃꯗ ꯑꯍꯤꯡ ꯂꯩꯍꯜꯂꯝꯃꯤ꯫ ꯉꯛꯂꯤꯕꯗꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯨꯕꯗ ꯕꯪ ꯂꯥꯎꯅ ꯍꯧꯔꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅꯅ ꯒꯥꯔꯤꯗꯨ ꯌꯥꯔꯛꯇ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛꯀꯁꯨ ꯂꯩꯔꯛ ꯃꯇꯣꯟ ꯏꯊꯪ ꯊꯪꯕꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯄꯤꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯈꯤꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯃꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯨꯗ ꯈꯨꯗꯛꯇ ꯋꯥꯟꯊꯔꯝꯃꯤ꯫ ꯊꯧꯗꯣꯛꯁꯦ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏꯗꯨ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯄꯦꯟꯗꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯅꯨꯃꯤꯗꯥꯡ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯒꯥꯔꯤ ꯈꯥꯝꯃꯛꯄ ꯑꯃꯗꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯦꯛꯇ ꯇꯣꯡꯈꯠꯂꯛꯄ, ꯒꯥꯔꯤ ꯃꯅꯤꯡꯗꯒꯁꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪꯒ ꯍꯦꯟꯗꯣꯔꯛꯄꯗ ꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯒꯥꯔꯤ ꯇꯣꯡꯉꯛꯑꯒ ꯂꯦꯡꯖꯨꯝꯗꯒ ꯈꯨꯠꯅ ꯄꯥꯏꯔꯛꯄꯒꯤ ꯃꯑꯣꯡꯗꯒ ꯇꯧꯔꯛꯄ ꯑꯀꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯗꯨꯝ ꯇꯠꯇꯅ ꯇꯧꯔꯝꯃꯤ꯫ ꯁꯣꯔꯣꯛꯀ ꯇꯥꯏꯅꯅ ꯂꯩꯕ ꯌꯨꯝ ꯑꯅꯤ ꯑꯍꯨꯝ ꯑꯁꯤꯗꯁꯨ ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯉꯛꯑꯒ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯆꯥꯛꯈꯨꯝꯗ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯋꯥ ꯉꯥꯡꯉꯝꯕ ꯑꯃꯗꯤ ꯃꯃꯤ ꯁꯥꯃꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯄ ꯃꯇꯧꯁꯤ ꯂꯦꯞꯇꯅ ꯆꯠꯊꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯤꯁꯦ ꯂꯣꯏꯅ ꯆꯠꯊꯣꯛꯅꯕ ꯅꯨꯃꯤꯠ ꯑꯣꯏ꯫ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯦ ꯂꯨꯍꯣꯡꯕꯒꯤ ꯌꯨꯝꯒꯤꯁꯨ ꯑꯩꯒꯤꯁꯨ ꯕꯥꯇꯣꯟ ꯇꯧꯔꯛꯄꯗꯒꯤ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯂꯨꯍꯣꯡꯕꯗꯨ ꯆꯠꯂꯝꯃꯤ꯫ ꯌꯨꯝꯗꯅ ꯏꯆꯦ ꯃꯇꯣꯝꯇ ꯂꯩꯍꯧꯔꯝꯃꯤ꯫ ꯏꯆꯦꯅ ꯌꯨꯝ ꯁꯪꯕ ꯇꯥꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯅꯥꯒꯦꯠꯀꯤ ꯏꯃꯨꯡꯁꯤꯡ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕꯗꯨ ꯌꯥꯎꯕ ꯂꯣꯏꯅ ꯆꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯏꯆꯦꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯥꯏꯙꯨꯛ ꯊꯥꯡꯃꯩ ꯊꯥꯕ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯁꯦꯝꯗꯨꯅ ꯂꯩ꯫ ꯑꯩꯉꯣꯟꯗꯁꯨ ꯏꯆꯦꯅ ꯂꯨꯍꯣꯡꯐꯝꯗ ꯂꯩꯔꯤꯉꯩꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯍꯧꯖꯤꯛꯐꯥꯎ ꯂꯨꯍꯣꯡꯕ ꯆꯠꯇ꯭ꯔꯤꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯊꯣꯛꯇꯣꯏ ꯇꯧꯔꯤ ꯍꯧꯖꯤꯛꯇ ꯈꯨꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯑꯗꯣ ꯕꯕꯥꯔ ꯏꯃꯥꯔ ꯑꯃꯗꯤ ꯊꯤꯟꯕꯗꯨ ꯆꯠꯂꯨꯔꯅꯨ ꯍꯥꯏꯌꯨ, ꯑꯩ ꯏꯇꯣꯝꯗ ꯌꯨꯝꯗ ꯂꯩꯍꯧꯗꯣꯏꯁꯦ ꯀꯤꯖꯩ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯆꯦ ꯕꯕꯥ ꯏꯃꯥꯗꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯈꯪꯗꯦ, ꯑꯩꯗꯤ ꯕꯁꯇ ꯇꯣꯡꯉꯦ ꯅꯨꯄꯤ ꯊꯤꯟꯕ ꯆꯠꯅꯕ ꯈꯨꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯆꯦꯁꯨ ꯑꯩ ꯏꯇꯣꯝꯗ ꯂꯩꯍꯧꯗꯣꯏꯁꯦ ꯀꯤꯖꯩ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕꯒꯤ ꯃꯔꯥꯡ ꯑꯩꯁꯨ ꯏꯆꯦ ꯃꯇꯣꯝꯗ ꯂꯩꯍꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯃꯠꯇ ꯈꯜꯂꯨꯗꯦ꯫ ꯑꯁꯣꯝꯗ ꯏꯆꯦꯗ ꯏꯟꯁꯥꯡ ꯁꯦꯝꯕ ꯂꯣꯏꯔꯒ ꯆꯥꯛ ꯑꯗꯨ ꯊꯥꯡꯀꯠꯂꯝꯃꯤ꯫ ꯇꯤꯚꯤꯁꯨ ꯏꯆꯦꯁꯦ ꯆꯥꯛ ꯊꯣꯡꯅ ꯊꯥꯔꯒ ꯊꯝꯕꯖꯥꯠꯅꯤ꯫ ꯏꯆꯦꯅ ꯏꯟꯁꯥꯡꯗꯣ ꯃꯨꯜꯂꯦ ꯍꯥꯏꯗꯅ ꯊꯥꯡꯗꯔꯒ ꯀꯥꯡꯉꯧ ꯉꯧꯒꯦ ꯇꯧꯔꯤꯉꯩ ꯇꯤꯚꯤ ꯊꯥꯗꯨꯅ ꯊꯝꯕꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯄꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯆꯦꯁꯨ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯇꯥꯡ ꯃꯊꯣꯡꯅ ꯆꯥꯗꯅ ꯃꯨꯠꯈ꯭ꯔꯦꯗ ꯃꯩꯁꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨ ꯊꯥꯜꯂꯒ ꯇꯦꯕꯜ ꯂꯦꯝ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯇꯦꯕꯜ ꯂꯦꯝ ꯑꯗꯨ ꯐꯪꯕꯗꯒꯤ ꯃꯩ ꯊꯥꯟꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯄꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯂꯥꯎꯅ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯦꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯩꯅꯣ ꯊꯣꯡ ꯑꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏ ꯂꯣꯟꯁꯤꯜꯂꯝꯕꯗꯥꯏ, ꯃꯁꯤꯕꯨ ꯑꯩꯅ ꯂꯣꯟꯁꯤꯟꯕ ꯌꯧꯗ꯭ꯔꯕꯖꯥꯔꯅꯦ ꯍꯥꯏꯗꯅ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯏꯆꯦꯅ ꯏꯟꯁꯥꯡ ꯁꯦꯝꯕꯒꯤ ꯆꯥꯛꯈꯨꯝꯗ ꯐꯥꯟ ꯃꯆꯥ ꯑꯃ ꯃꯥꯅ ꯐꯝꯕꯒꯤ ꯊꯥꯔꯝꯕꯗꯨꯗ ꯃꯗꯨꯒꯤ ꯐꯥꯟꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯅꯨꯄꯤ ꯑꯃ ꯐꯝꯃꯒ ꯂꯩꯔꯝꯕꯒꯤ ꯃꯇꯧ ꯑꯃ ꯏꯆꯦꯅ ꯍꯦꯛ ꯆꯪꯉꯛꯄꯗ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯏꯆꯦꯁꯨ ꯀꯩꯅꯣ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯩꯗꯣ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯥꯞꯁꯤꯜꯂꯨꯕꯗ ꯑꯃꯨꯛ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ꯫ ꯏꯆꯦꯁꯨ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯀꯤꯖꯗꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯝꯈꯤꯗꯦ꯫ ꯃꯥꯒꯤ ꯀꯥꯗ ꯃꯩ ꯑꯗꯨ ꯊꯥꯜꯂꯒ ꯀꯤꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯐꯣꯟ ꯇꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯅꯣꯏ ꯌꯧꯔꯕꯣ, ꯍꯜꯂꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯆꯦ ꯌꯧꯕꯗ ꯉꯥꯏꯔꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯍꯜꯂꯛꯑꯅꯤ, ꯄꯨꯂꯥꯞ ꯂꯥꯞꯇꯤ ꯀꯨꯏꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯑꯗꯣ ꯑꯩꯗꯤ ꯀꯤꯕꯗ ꯌꯥꯗ꯭ꯔꯦ, ꯆꯥꯛꯈꯨꯝꯗ ꯍꯧꯖꯤꯛ ꯀꯔꯤꯅꯣꯃ ꯐꯝꯃꯒ ꯂꯩꯔꯝꯃꯤ, ꯏꯃꯥ ꯍꯣꯏꯗꯤ ꯅꯪꯒ ꯊꯦꯡꯅꯗ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯍꯣꯏꯒ ꯑꯩꯒ ꯄꯨꯟꯗꯦ, ꯀꯔꯤ ꯁꯣꯏꯔꯝꯃꯣꯏ ꯏꯆꯦ ꯍꯜꯂꯛꯑꯅꯤ, ꯐꯣꯟ ꯊꯝꯃꯣ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦꯅ ꯑꯃꯨꯛ ꯇꯟꯖꯥꯁꯤꯗ ꯃꯩ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯐꯔꯦ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ ꯍꯥꯏꯔꯒ ꯏꯆꯦꯗꯣ ꯐꯣꯟ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ꯫ ꯏꯆꯦꯁꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯕ ꯃꯇꯨꯡ ꯃꯩ ꯑꯃꯨꯛ ꯕꯪ ꯂꯥꯎꯅ ꯂꯥꯛꯄꯗꯒꯤ ꯆꯥꯛꯈꯨꯝꯗ ꯃꯥꯅ ꯊꯥꯡꯒꯠꯂꯝꯕ ꯆꯥꯛꯇꯨ ꯀꯥꯅꯝꯒꯤ ꯃꯅꯝ ꯂꯥꯛꯄꯗꯒꯤ ꯀꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯆꯥꯛꯈꯨꯝꯗꯒꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯃꯨꯛ ꯀꯧꯔꯛꯏ꯫ ꯃꯗꯨꯗ ꯏꯆꯦꯁꯨ ꯀꯤꯃꯟꯗꯅ ꯃꯄꯥꯟꯗ ꯒꯣꯡ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯏꯃꯨꯡꯁꯤꯡ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕ ꯑꯃꯠꯇ ꯍꯜꯂꯛꯅꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯏꯆꯦꯁꯦ ꯀꯅꯥꯒꯤꯗ ꯂꯩꯔꯨꯁꯤꯒꯦ ꯈꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯅꯨꯃꯤꯗꯥꯡꯗꯨꯗ ꯍꯥꯊꯨ ꯆꯠꯂꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯌꯨꯝꯁꯨ ꯊꯣꯡꯒ ꯂꯣꯏꯅ ꯍꯥꯡꯇꯣꯛꯑꯒ ꯊꯝꯂꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯌꯨꯝ ꯌꯧꯔꯦ꯫
Maduda yumgi thonga do launa hangtuaga. Isesu leiramdabaduda baba imasu pakhatlammi. Kainone ibemadi numidang asta karaida zakhrabano haidana. Baba imana kwithi thirammi. Phone thangni isedo aiga phone da pau phaunaraga. Akoina lawba satpirammi. Sena su pakhat wari tamai. Maduda imana akoigi yum madu khuju lekram thaduami. Babana su imada ngangammi. Aina disi thokane haidana mama nang lehuro haibani. Ayama nasanupa masaladi yare. Nang su chaningman khraba haiduni haidana. Imada babana ngangammi. Thodoksigi matung nong nini muk leiraga amu. Khongnang khong aduda gari extend ama khuju thoki. Aduda lekai miyamna su sumna hainarami. Karino masidi henman kre numidang tada extend thoi. Lighting mathok taba thoram ama ningthijana pangthok taba yadre haidana. Toina ki khang tawrok padudagi mayamna mapum aduda. Lighting phajana khuram thok taba yararoi. Laikhidaba nupi masaduga imung manuga punna haidana. Mapam aduda maiba maibi tawraga sura sonbagi mawongda. Pungjan thinduna like khuram thoami. Adumna lighting phajana khuram thokkibadagi numitudagi. Kaya toina di mathi amomuk phongokpadu haurakidre. Masini mayam ngasigi rian Wari story. Mathangi wari thagalakpada mayam punamuk thengnarasi. Ngasigidi mayamdagi kainanaba bidai lawjari.